Dear Manipur, YouTube channel swing birbo mayam pum namuk pu amuk ka hanna taram lok seri han badem namuru iba pawam update thamjage left river lansida sam rifles singi su Manipur dang mongpham oigado ribra mafam ani ki lanpham da Kuki militant ahum Sire ama Suklei Assam rifles ki personnel ani su Suklei ngarang numdang wairam pung manga ka minute kun ga mari rom tarak pada Kuki militant singa sekmai AC ki manung saliba senjum chirang ki maning lomda leiba harauthel sana sang amadi moloi Kuki Khugising tak taki nongmai amadi bom kap sinduna attack sa tarak roba matung anirak subu oina ngarang numdang pung 13 ki minute kun tra rom tarak pada so amuk hanna senjum chirang tamna landarak kraba ahumlak subu oina ngasi ayukta su makata ne attack sa tarak pada ki khulngak pa amasung state force na handuna khut thok na bayaw na punna mafam ani gi lanpham da Kuki militant ahum Sire ama Suklei aduga Assam rifles ki personnel ani Suklei senjam sirang lom ki lanpham da nakal ani gi marak tang hek lep na rabasu nongmai amadi bom na singba lep tana kap nakhi thodok thok leba mafam da ki kunja amana phongdorak pada Kuki militant sing na kapsi lakhi bom tara yauna pokhai ki hairi attack asi gi mayok ta khulngak pa amasung state force na khut han bada ki Kuki militant ama sikhi aduga amana sok pada gi ambulance ta haplaga singthak ta leiba lambi da kang pokpirom da pukhiba mayek seng na unau ki hairi Asok Apan Yaore pada gi makhata na nakal ani gi marak ta hena kansinba mawong da khut thok nar pada mafam asida changsi lakhiba Assam rifles ki personnel ani su Asok Apan nangki makhui sok pada gi mafam asida khut thok na ba yaw khiba Manipuri rifles ki personnel singda AR na telephone torok to na makhui gi personnel ani Suklei nongmai kapa lepiu hairakhi senjam sirang da Kapnabada Kukising asi ana yawkhre Kuki militant sing na Imphal West District ki Lamsang Police Station ko ma senjam sirang maning dengarang nungthin bom amadi nongmai maru kaya kapthor tuna landarak raw matung anirak subu oina numdang atheng mata su landarak padagi maitai khungak pasing gi akan mumung da nongmai Kapnabada Kukising asi ana kaya yawkhre tangkak anirak thokna khut thokna bagi thodok adu state security force amasung maitai khungak pasing gi maikai dadi Asok Apan asi ana na singba mata yawkide pawasina makata na hai Kuki militant sing na ngarang anirak subu oina numidang pung 13 makai rom taba matam da bom ama hana kaplaba matung nongmai round kaya kapsilaktuna landaba horaki maduda senjam chirang maning da hana dagi khulngak laga leiriba taruk suba MR na handuna nongmai round kaya kapadagi akan mong da khuthok naki khuthok na ringai jerakta henba khulngak pasing sangsilaktuna Kuki militant sing na asok mong da khuthok nakre makata na khuthok na badanga si ayuk pung nipan ga makai rom taba matam da state force ki 51mm bom ama kapadagi Kuki militant sing gi bunker amada sapsana taba binocular na uki ngahaki matung da makhoi gi ambulance ama bom takiba bunker adu tamna thaujilaga Meeoi ahum mari hapkatlaga kangpokpi taba lambi da thuna yangna thaubu uki maduna takpadi Kuki militant gi marakta Meeoi ahum gumba sirambai ya thodok adugi matung nongmai kaplakpa ngahek leploro matung sela kapagi mong da ngahek lepla kapna ba adu ngasi numidang phawasa thaki adubu misimina natragana Asok Apan yawbugi paudi leite hairi amarom da Imphal East District ki Sagolmang Police Station kon ba itham moirang purenda ngasi numid yung bapung tara ni thoi makhairom taba matam da Kuki militant sing na bom amadi nongmai round khara kapsilakre hairi kapsilakpa da mitai khunja amata Asok Apan nangkhide hairi video sing bibig damak tamayam pum nong po amuka hana thagachari ano update ki damak ta Dear Manipur YouTube channel na subscribe to video. Thank you.